plan ho yaodradi ma success oibagi chance kem leite aduna haiba meewoi singse punsida master plan leijati aduna success haibagi question ho leite makoida ko adubu somehow by chance laiba farudana ko masagi gifted talent makoida pithoriba talent to adugi line to the master thabak tawjagre suppose kana gubam kha painting the pitorok pa ming khang nei khalaseba ma painting gi line to the thabak tawjagre ba maha ki punsida ne nungaiba oini mai thamoi do hollow roi mai punsida nungai ne ba tumba chaba kaune ba paint to du da ahing tumdana ayuk phawba ko thabak torok pa kanda ahing chupa sema thabak torok pa kanda nongala khawda masa stress feel to roi ba my mind do hena dum harau ne ba aina si khak toro me haiba manung da gi ba nungai ba gi ifut ama nungai ba gi ko sources ama unlimited oiba source am torakani ado mana maram oraga samaj se next level lift over moi maram ni ma se financially yam weak oigani family de yam nungai han ba ngamoi natraga society de yam na hin ba khudol gift mana pi ba ngamoi makoi se limited life ni ko